अहानबदा मरु ओइबा पाउ पिसरी मपुंग फाना नॉर्मल सी हंजलकपदा मियामना गवर्नमेंट बो मतेंग पांगबिनबा चीफ मिनिस्टर एन बिरेना अपील तौखरे Impact of globalization on Manipur culture haiba topic ta khana nana bagi thoram amada DMC da pangthokre Numit humni pangthokadaba Swachhta student camp ngasi RIMS da hogdokre Thailand ngasi same sex couple kaya luhongkre Juribam the security force na operation chathabada khulai kya fagat kre Mami TV na sandok chariba Manipuri pawmiyeng tabiriba pumnamakpo Radhapriyari MUTUM na khurumjari pau sandok na pisari Manipura hojek tapna normal si hanjalakpaga loinana violence ki thabak hanthare mapung fana normal si hanjalakpada miyamna government bo mating pangbinaba chief minister N Birena appeal tokre ngarang chief minister secretary ta pangthokhiba lamdam sigi pawmi singda track suit yanthokpagi thoramda N Birena haike normal si tapna hanjalakpaga loinana miyam gi nomad go to village na chingba program sing makha chatharagane hoji aikoi development tamai on selase N Birena makha tana haike Hauzik Manipurda mathong maram khangdaba YouTuber kharana social media da haiba yadaba imung manung taba yadaba wafam kaya phongdokpa thengnare masi yamna laibak thibane makhoi da kanana ayaba pibano makhoi gi mathakta logi oiba thabak lokhatkane khulai paiba kharana mibu pharaga fuba gihanba amadi ransom tanbagi thabak social media da thagat pigano madu lo na yade makhoi gi mathakta government na akanba action lokhatkane miyamna lobu khutta pairaga tawning ba thabak tobigano Miyan achum aran khangdana migi yum thugaiba mai thaba gari thugaiba na chingba tawbigano Miyam na makhoi gi mihut oiriba MLA sing amade minister sing gi yum da thomjinba mai thaba gari thugaiba na chingba tawbigano makhoi gi mathakta logi oiba chap chaba thabak lokhatkane lokhat pasu haukhrai Miyam na lamdam sera santi mapung fana hanjin hanbada mating pangbiyo haina and virena appeal tawke ngasi gi thoram aduda Manipur government ki council of ministers sing amade MLA sing sarukya ke Intelligence wing they high grade notice formal notice lo ka lo ina YouTuber sing page scenery ba ki holder sing social media ki Instagram ki wairo Facebook ki wairo X ki wairo mayam punamak Manipura operate tawli sing lo ina ikokalo ka na moi the awareness with warning view haidna ai citing so instruction tokre mayam da suma siena ai appeal tawjari mayam ki khuthangda adugumba migi imung amagi nupi amagi nupa amagi ijat loibe aba pot sinjina panbada hangoi ba pot adugumba pot mayam da ko media da thadoga look kayam yamna chawruba kayam yamna limneba look no khulai bai ba kangbu no makhoi da kana authorized to yadu migi private life I hak mat da kana moina mayam no khongoi na riba maduna afaba rom da la adi phaba fatta rom da la kanda haurai ba tu miro isa isu sinde he maduna colored to honbagi pot laiba aduna matu yam ngaite aduna right from today onwards, I YouTuber sing, aduga iram dam gi pau kangla pau ha nung anu mesla hangi ba maya, page hangi ba Facebook ta kari da hangi ba maya. Be careful. Me amagi life mang bi aba suicide to gudu ni. Moina madugi to biri ba insult bibiri ba discrimination to biri ba no khangba ngamakta ba mi do suicide to ba madugi responsibility to madugi Facebook page to madu like bulan ne
तो development की तो social की तो politics की तो बहुत बढ़िया है but me की personal life तो me की individual character तो me की family की तो assassination character assassination तो बुगुम्बा insult तो बुगुम्बा से याम तो ही लोग अभी मतलब कि याम साथी बा communal की नोई जाति के याम फाउनो तो उन्हें सिर्फ का है बुगुम्बा ममाई पाला का थोगा मुझे खरा माँ दिल्ली तो फैमिली का तो रुपया वो तो फाउन था कर हेक्टर खाने रहता बोगी लोय रहता बोगी टाइप रहता हूँ तो स्वाय तो फैमिली का तो उनका कामनु तो फैमिली का तो वो मैं हम सुधार दूँ मैंने हम सुधार बने लाइव एक्टिव ना कोई की लीगल सिस्टम से लेता 7 years की कहीं एक तरह दी मधु हाइपर कुंभा restriction मसाम ले रहे हैं मुझे advantage है लोग देता हूँ तो मधु ना क्या मैं society दा damage तो गई दूधी वही हमें देखी कांगू पीरां थोड़ी नहीं हौदोक हमें देखी मिगी इमुंगी मी सीधोई ने अदुना सिगी पोन में हमसे ऐसे कतंग नहीं ऐसी से कितंग serious होइना सिंगाव में हम ले देखी खान भाई मसीमा YouTuber सिंग Facebook की page पर यूज़ सिंग अदुगा Instagram में तो उड़ी बसी X द fake name तो उड़गा तो उड़ी में हमसे से fake चीज़ जो खाबुं हम देने लोगों ने मतम विवानी मधु है यंग फाल को कांदा हम साथी ने सोकनी अदगी एंटी नेशनल लोइबा मणिपुर से भारत की तो खाई ने लेरबा कंट्री में होगा पोस्ट होगा मणिपुर से तो खाई ने निंखा तमा बोगी मोंगा ngang sakwa iba inciting to intelligence wing dai high grade notice formal notice lo ka lo ina YouTuber sing page scenery ba ki holders sing social media ki Instagram ki wairo Facebook ki wairo X ki wairo mayam punamak manipura operate ori sing lo Loina I Kokolo kan moy the awareness with warning. View I setting instruction to Impact of globalization on Manipur culture haiba topic the third invited lecture of the ARF lecture series to Sindana Nomagi Khana Nainabagi Toram among Ngarang DM College of Arts DMU ki auditorium hall the Bangtokray. Khana Nainabagi Toram Aduda Atoiba Mitunglen Oina Professor W. Nalbakumar anthropologist of eminence Amade Presidium member Oina Professor S. Lachen Bamaite President Academic Research Forum DMU Professor K. Indramani Singh Dem School of Social Science DMU T. Ranjit Singh Principal Dem College of Arts DMU Amade Dr. Sarat Sharma Associate Professor and Head Department of Philosophy DMU na Sarkyaki Tharam aduga mari lenana DMU ki Academic Research Forum na handak Geneva Switzerland pangthokiba UNHRC ki 57 Subam from da Sarukiyaruba Dr. Arambam Noni Associate Professor Political Science bo igay kumnaba utpaga lenana achamba khudo piduna okay Tharam asiga mari lenana Dr. Arambam Noni na phongdorakpada UNHRC ki mifam aduda panel member ama oina mahakna Manipur gumba furukma sing shuna tariba lamdam asida chahi lesing kaya kundaminarak labasing asibo tugaina bahona bada kanglo furuk naiba wakhalonda state sem gadabani haiba asi Manipur gi punsirol da chanade masina maram oiraga Manipur da tangdu leitaba purakpagi mahutta hena sativa conflict kaya ama tholakani haiba wafam sing malem gi miyam da thamlakhi hari Loinana Manipur gi academic world da leiriba Oja Singh, Professor Singh, academician amadi Mahiro Singh naso Manipur gi multicultural oiba wakalon ase kahaloi dagi haiba ado research tobio amadi lamdam asida laiminariba Furup Singh ase tasin komtinuna karamna pun himinaga da bagi haibado adu khanarba matam oire haiki थौरमसे 2024 की सितंबर की तांग मापन देगिना अक्टूबर की तांग तरागा माथोय भावदा जेनेवा स्विट्जरलैंड पांथोकिबा UNHRC की 57 सुबम मिफम अदुदा अया इसाम यावना कोई मणिपुर अमदी साउथ एशिया की मियोय क्यानम
Regional Institute of Medical Science RIMS ki mijing makhada Swachhta Action Plan Committee na sindura nubit humni pangthokadaba Swachhta Student Camp hogdokhrei RIMS ki Jubilee Hall da pangthokiba Swachhta Action Plan hogdopagi thorom aduda athoiba mingthunglan oina RIMS ki Director Professor J Sunil Kumar Sharma, Medical Superintendent RIMS ki Professor N Sanjeev Singh amadi Nodal Officer SFP Kayakap RIMS na sorkyakhe Thoram asiga mari leinana RIMS ki Director Professor J Sunil Kumar na phongdokhibada ngasidigi hauna nubit humni chupna tongan ba school gi maheroi chamaga yankhai romna sarukyaduna pangthokadoriba Swachhta Student Camp asigi maru oina pandamde harak leiba maheroi singda malemgi oina honglakliba climate change asi karidegi tholakpana haiba adu khangduna plastic bottle sisinabana environment piriba akaiba sing ado maheroi singda khanghanduna makoina tungi punsida awareness sing makoi gi school sing da piduna environment kanbada sargi yanaba game asida takpi tambigani loinana health hygiene gi matang daso tongan ba akhang ahi singna game asida maheroi singda awareness piduna tungi yumbi oirakadaba maheroi singa environment kanbada kari thodang logani haiba khangnaba game asi pangthokani haiki mahakna makha tana phongdokhibada RIMS campus asiso plastic free oihanduna luna na thamnaba honabada miyamna RIMS campus ta water bottle amadi plastic polam sing yariba makhai sizinabigano RIMS campus ta RO water sing marang kaina miyam gi damak thamle aikoi miyamna plastic polam sing yari makhai sizinaba thadoktuna malemgi oina honglaliba climate change acidity conminancy haina phongdokhe aduna we have to actively akoigi sida by akoigi waste disposal segregation dagi wet ka dagi dry ka kamaina segregate tawni adum thopi go sidagi gate te hege oganda plastic bottle daramani plastic ki dustbin na saida akoigi Thailand government at same-sex couple sing luhongba yanaba anova law chana hankraba matung leibak adura same-sex couple masel machine yam da luhong kray ngarang Thailand gi Valentine Day tabaga loinana masing yam laba same-sex couple sing ningthi jaraba visual set tuna paksana luhong kray miyam na social media da leibak aduda leiriba same-sex masel luhongba gi saktam paksana unakhe Thailand asigumba law chatnaba Southeast Asia da ahanba oire Asia da hairgana Nepal amadi Taiwan gi hek matungda ahum suba oire ngasi Bangkok ta pangthokiba Valentine Day ga mari leinana leibak aduda leiriba masing yam laba sex couple sing da laktuna mass marriages pangthoke makoibu official sing na taram na okay rumtiwa thangkana pass amadi phanlavi chongtang santam kawwa couple ani chahi kun gi matungda ngasi luhongkhe makoibu authority na matam sang na luhongbada ating bapiduna lakhibani haidi State asigi twing amusung tambaki mafam singda security force na area domination amadi tibo humbagi tabak leptana satari Joribam district ki Joribam police station gi manung chana laiba Gerald amadi ucha tolda tibo humbagi tabak chatabada kulai kya fagat ngamkrai fagalaba kulai sing adudi magazine yawa SMG carbine ama 12 bore single barrel bore gun ama kappa yariba maru humpu UBGL round manga amadi grenade anini hairi None District Rationing Agent gi JS na National Highway 37 Imphal Tribal Lambida Kaukibak Economic Blockade ado matam khargi oina komthok chari haina None District Rationing Agent gi JS convener ke atun gonmaina Paumi Singh unabra phongdokhrei Hokiba lesing aniga taramapan dage lesing aniga kunithoi fawgi oina Rationing Agent Singh gi bifum thokpa honorarium senfam ado pithok tabadagi block ado kaukibane None DC Kutangda Manipur CM Amadi CAPN PD Department ki mari leinaba singda memorandum kayarak pisan khrabaso ngasi fawba tabi dabadagi blockade asi chathakibani haidi mari leinaba department site ge matam khara block komthokpiyo hairakpa loinana praja mayam gi awaba yengdaga block asi komthokibani haidi Pithoktana leiriba senfam ado matam khara ngaikigani adubo aikoi gi demand asi tabi daba tarabadi akanba khongjang galoinana makhal makha kaya gi banna chingba chathaki gani haina JSC convener ke atun gonmaina makha ta na haiki Lamdam asada kundariba minority Muslim maitai pangal singbo mahai masing nentina tamba panghanduna manaba kunai ama sem nabigi pandamda chatharakpa khongjungi saruk ama oina kumsi chahidigi Khelakong Kongjul High Madrasa KKHM
Waf Board Manipurna Chalaiduna, Mahiroi Singh the Kudong Chabakia Piva Horehaina, Waf Board Administration ki Prosec Officer MD Tazundina Fondokray. Wafum Asingasi Waf Board na Chalaiba School Asigi Ground the Pangtokpa, Handa Pangtokiba Ahadba Annual Sport Meet Lessing Adiga Kunmangada, Makok Matang Takraba Mahiroi Singh the Manayan Topaki Toramda, Nungi Oba World Pibada, MD Tazundina Fondokibane. School asige so principal oriba MD Tazudina high education kilam da sonthatuna leiraba community asige hena fagar handuna atoba forum singa thong mana handuna manava kunai ama semnaba pandamda lamdom asi CMN Viren Singhimi makada waf board ke chairman su oriba lelong kendra ge MLA Alhas Abdul Narshina paikhatpa mission amagi manung chana paikhatpani Mission asige ahanba oina lilong nungay dalayba Sunrise Public School mamang chahidage Waf Board Manipur gi chalaiduna lairik laishu tamba fangjutraba angang singbo mahay ningthina tambiduna lakle ani subo oina chahi asidagi KKHM asi board asina chalaiba hovane makhatana su community asige mahay masingi fibam fagatnabagidama mission asi sathakigani school asi chahi asidagi hauna lemna lairik uniform the chingba sing mahiroi singda fanghanba hawre School ki infrastructure so semgat nama torang toragani haike. Landam asigi CMN Viren Signa mahaki Facebook pesta. Sunrise Public School na tori batabak toram singbo masakang biduna tagat ba fungdorak pagaloy na. Manipur lenga ki school fagarhan simisanda. Hapchin birak pagi damakta CM bu hidingan later na tagat ba fungdok jari haina wafum so. Tazun din aftang ke. Marama tumgen topagi toram aduda Waf Board Subcommittee ki chairman su oriba. School asige managing committee ki chairman Alhas MD Iqbal Ahmana atoba mingtunglan Waf Board Subcommittee member su oriba School asige managing committee ki so member oriba Alhas Ajat Khana Tharamapu Board ki member MD Askar Ali Deepak Saha Waf Board Administration ki Prosec Officer su oriba School asige principal MD Tazuddin Waf Board Madrasa Modernization ki Prosec Officer MD Rahimuddin School asige Vice Principal MD Riyazuddin Lamdam adugi ex Jila Parishad member MD Islauddin Sunrise Public School Lelong Nungagi Vice Principal MD Aslam Khana akanaba mintunglan singoy na serkya ke Center for Study of Social Inclusion CSSI Manipur University amade Internet Quality Assurance Cell Dhanamantri University anina sinduna Viksit Bharat and National Education Policy 2020 haiba hiramda nomayo aiba consultative workshop cum conference ama DMU gi makada leiba Dem College of Science ki Central Hall da pangthukrai Tharam aduda External Affairs and Education ki Hanagi Minister Dr. Rajkumar Ranjan Singh CSSI ki Director Professor Sudhir Kumar Singh Co-Ordinator and Head Department of Geology, Dem College of Science, DMU Nodal Officer NEP 2020, Professor Elham Chandra Singh, CSSI Associate Professor, Dr. Tiam Bharat Singh Amadi, Principal Dem College of Science, DMU and Director, IQSC, DMU Professor M. Bhubaneswari Devi Hariba, Mioy Singh Asana, Matang Senate Chief Guest, President Amadi, Guest of Honor Oinsur Kyake. Tharam aduga mari lena former Minister R.K. Ranjana haikibada mahangna Ministry of State Education oringai matamda North East State Singi oiba Mahiroi Singi Internet Facility kayam yamna fangli haibidu survey ama tawduna thizinba matamda Manipur State asi chada 40 nifumanga digi tana leramkhe hariba percentage asi North East ki atay state singa yengnaba matamda chang yamna nemlame masina ngasi India na Lesing aningani food tareta pandam thamniba NEP 2020 amade Viksit Bharat asi mapung fana chanaba ngamdriba sing asi semgattuna matam ga chunaba maongda digital education gi darkar taba machak sing suna leinaba honabagi tangai fadaba lei haina fongdokhi applied for our better development. So please think on this issue. The seventh thing is the inclusive and equitable education. In this equitable education, we need that regular and uniform standard of Manipur lenga ke Education, Law and Legislative Affairs Minister Thongnauzam Basanta Kumar ge bigeng makada identification and distribution of aids and assistive devices to persons with disabilities and senior citizens singda assessment camp among asi Ulau Junior High School da pangthokrai
Adip Amadi RVY scheme gi makada Manipur Sarkar gi Social Welfare Department Amadi Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities CRCSRE Tokyo Imphal ga puna khusamnana sinduna pangthokkiba assessment game aduda senior citizen sing yauna mioi chamagi yankhai henbada na taba ngamdaba mit ubagi sakti watlaba amadi miyamdagi khenaraba chatpa ngamdabagi pangal watlaba sing screening tawtuna makhoi nungaitaba sing khangdokpaga loinana mathau tawa H and assistive device sing pinanaba khangdoktuna register dawkhi Haugatleba Maheroi Naha Singbo Afaba Academic Care Sembra Mating Pangani Haiba Pandam Galoinana Jovial Career Foundation JCF Thawal Naran Togadaba Megamint Library and Innovative Self Study Center for Aspirant Ama Thawal Wang Watabada Leba JCF ki building da Kangabok STG MLA Okram Suras Kumarna Ngasi Haunabi Matung Ina Hongdokre Tungan Civil Exam Taning ba maheroi shingda makal kya gi facility mai ising amani chana thangna kaya pigadoriba library addo hangdokpagi thorum da khangabok STG MLA Okram Suras Kumarna atoba mitung Jovial Career Foundation ki founder member RADHAPRIYARI Kumarna thorum mapu amade SS Career Solution ki founder counselor Sanjamam Silomi Devina akhanaba mitung oina sarukya ki proper thobagi akoibida laiba academical kya busto achamba khudol sing tambaga loinana library hangdokpagi thoram aduda atoiba mitungi warol piraduna MLA Suras Kumarna hai NEP 2020 ase hauzikti chatnaba hauragadabana library haibasi yamna maru oiba ama oiraklagani tangkak asida Jovial Career Foundation thawalna asigumlaba library ama hangdoktuna naha oiriba kayabu achumba lambi da lamjing binaba amadi makhoi gi manglanbo mangfauna hanba honariba asibak yamna singthaningai amani District asige atay mafum kaya daso asinguba library kaya lingkhatpagi tangai fadaba lei haiba wafum kaya phongdokhi Librarian mayama train tawgadumni university colleges singda ozamayal hena khambirangani colleges singzi akhoi different koi like katang tambana toba different branch mayama yawro matungda akhoi usu su tambiyu plumbing su tambiyu isai sa su tambiyu larik su pahanbiyu mai gi field da mai Chahi Kudim Pangtopagum Grace Vigyan Kendra KVK Tobalge Kunlak Suva Scientific Advisory Committee meeting around Department of Agriculture Manipur Ge Sanjan Thong Dalaiba Farmer Training Hall the Bangtokre Director of Agriculture Government of Manipur and Gozendrana Chairman Oidana Bangtokkiba SSC meeting aduda CAU Info Director DEE Professor PH Ranjit Sharma Retired Joint Director ICAR Manipur Dr. L. Megachandra Amadi ICAR Manipur Ge Principal Scientist Fisheries Dr. C.H. Basunda Devi Department of Agriculture and Line Department Officer Kaya CAU Amadi KVKS Ki Scientist Kaya Bank Official Kaya Amadi Farmer Representative Kaya Susur Kya Ki Tharam Adu Chairman Technology for Large Scale Adoption Listing Aniga Kunmari Haina Mington Balari Ama Fong Bagaloinana KVK Towagi Senior Scientist S. Head Oribi Dr. S. Desmaranina KVK Towal na Chatakiba Chahi Listing Aniga Kunmari Dapai Katkiba Tongan ba activities kaya Patok to na Kanghanke Amadi KVK Towalgi Subject Matter Specialist na Chatliba Chahi Listing Aniga Kunmanga Asida Pakat Kadaba Action Plan kaya Putok to na Utpagaloinana Listing Aniga Kunmari Ge Annual Report Patok to na Puna Kangminake Bisnupur District ki Deputy Commissioner su oiriba Indian Red Cross Society IRCS Bisnupur District Branch ke President Larembam Bikram gi miyeng makada Bisnupur District ki Nambol SC Amade Assembly Bisnupur SC ki manung dalaiba Santok Watlaba imung yauna kana leizadraba sing hakchang gi fibam da miyam ga mima nandraba sing da Indian Red Cross Society Bisnupur District Branch na jangbang potlam oina ngasi blanket tarpaulin kangkal amade hygiene
kit singyen thokre IRCS Bisnupur District Branch ki Secretary Dr. Hayes Roman, Joint Secretary Hayes Siam Chan, Publicity and Public Relation Committee ki Chairman Su Oriba SDO BDO Nambol T. Siam Kumar MCS, Publicity and Public Relation Committee ki Coordinator Dhanachandra Huidrom, Executive Committee Member W. Tolongo, K.H. Kogendro, C.H. Sanatomba and Sanatombi, Life Members Singh, Ajit Kumar, R.K. Kogen Amade, Ajay Volunteers Singh Nam, Nambol S.G. Manung Chanba, Khasan Jembam, Kagyai Tiam, Ikso, Tarapokpi, Kabikul Amade, Bisnupur S.G. Nacho, Kapo Sambam, Tinungai Amade, Ajay Kul Singh da Koina Chatuna, Kangat Lava Sentok Kwat Lava Imung Singh Mio Shing da Haking Nana, Tembangi Polim Singh Aduyan Tokibani. Wangkai Kunang Resident Welfare Association Amadi New Chekon Youth Club ka kusam nanduna lambi tingbagi kongjang sangsin kray kongjang asiga mari lainana Wangkai Kunang Resident Welfare Association ki Secretary Tingbaidam Kishore na phongdok kibada lambi asida tokliba accident sing asi accident tobani haibasi hiding dre masidi tawaina lambi asi toktoklaga thamba kongkut oina lehanbana khudong thiba sing thokhanbani haike Lambi asi ising adum chot laga laiba Keystone Project tawbana nakanda laiba drain system fail oirakpa alkutpa lambi ki sarukta ising tungsinduna laiba ashina su lambi sigi fifam hena so sokhanbani mamang dasu wangkai sigi MLA nasu haukiba lesing aniga kun marigi June July thad su highway lambi asi temporary arrangement oina su sem kibasu laikrai tangai fadana lambi asi tingzinduna Tiningduna tingbasu na take tokliba tingnariba mayam sina lambi ase tingjinbane amadi lambi tinglibasi miyambu sokta nabagidamak ne haina sofongdoke Kongjangda Sarukya Kiba New Chekon Youth Club ki BP 2000 Dizana Fongdo Kibada New Chekon dagi Prompa DC Road asida Nongmak Kangdana accident kaya tokre loinana thabak suriba infrared na left side ta official quarter gi gari sing toina chatpa pipeline kaiba drainage system fail oibana lambi asi mamang da khara semjin kiba leirabasto lambi asida ising hekta thumjalakpa maramna lambi asi fathandabani haina paumi sing da phongdoke Director General of Assam Rifles DGR Amadi All Manipur Polo Association Ampa Anina Kusam Naduna Mapal Kangjaypungda Chathariba Ahanba DGR Men and Women Polo Championship Lesing Aniga Kunmangagi Saruk Ama Oina Ngarang Marini Chanba Numita Nupa Kanglopki Oiva Sanakiba Ahanba Grounda Ex Polo Club Wangkaina KRYPSA Polo Club Ebu Panchil Tarani Toy Sinoda Maitiba PK Nupa Kanglopki Ani Suba Grounda MPSC Team B na ESC Team B bu Panjil Tarataruk Amada Maitiba PK Loinana Nupi Kangloki Oina Ahum Suba Ground da Sanakiba Medsta AR Polo Team na Chinkai Hunba Polo Club bu Yamna Lakchana Taruk Mangada Maitiba PK Hayeng Mangani Chanba Numita Nupa Kangloki Oina Ahanba Ground da ESC Team A Amadi Ikop Ningtoga Sanagani Nupa Kangloki Oina Ani Suba Ground da AR Team B Amadi Major Current Polo Club Anina Sanagani Loinana Nupi Kangluki Oina Ibado Pakangba Polo Club Amadi Lintoy Ngambi Kangdray Lok Ani Asna Ahum Shuba Ground da Sanagani Hari All Manipur United Club Organization Amukoge Kuntra Nitoy Raksuba Foundation Dega Mari Lenana Bisnupur District United Club Organization of Bisnupur District COBD Amadi Hautuk Social Development Club HSDC Hautuk na organized tongtuna Yaima Eye Hospital Kagimpali Panka Huidrom Lekaiga Kusam Naraga Free Eye Camp Cum Distribution of Spectacles Kitaram Ama Pangtokre Taram Asi Ayuki Pung Mapan Makai Taba Matamdagi Pangtopa Hauke Game Asida Maru Oina Yaima Eye Hospital Gi El Grishikanta Game Coordinator Priya Jakia Optometry Amade Rosni na luchingba makoigi staff sing na sarukya bituna lemna mit layingba amade anok yengthokpagi thoram asi pangthokpikhe HSDC Club ke advisor M Sunil the Inauta Secretary M Ras Kumar President D P Sorjit
Nanaucha A Sana Hanbe Angalwadi Wakana Lamdam Asigi Miambo Ningtina Ngak Senduna Kem Asiboma Pongfana Chatna Hanaba Hotnabigi Togdang Lobike Taram Asida Amukogi Vice President Dr. Narendra Tokchom Secretary Organization Laishram Krishna Sandra UCOBID President W Basanta UCOBID Finance Secretary TH Kopena Surkyake Ngasigi mit laying bagi kem asida nupa nupi angang puna janina ticket kaktuna laying li laying ba asida matau taba spectacle sing amade hidak sing lem nigen thoke tatariba free eye camp asna lamdam asige miyamda charba mating ama oirgani anapa hospital tatuna mit yeng thokpagi tanja phangdraba kayagi mating oibeta natana Janaba Anok Sulem na Fangle Operation Matau Taba Sing the Social Eating Tingdana Kudakta Operation Tobagi Kudong Chava Fangle Asigum Lava Toram Asi Lakliba February Gi Tang Tara Nitoy Asida Amukogi Contra Nitoy Rak Soba Foundation Day Numit Tokle Toram Asigamari Lenana Kem Asi Pangtuk Charibane Numit Asina Lakpada Iramdam Manipur Gimiamna Puna Himinanaba Puna Tengnaminanaba Puna Chokat Minanaba Haiba Pandam Asida Acheba Firep Tamduna Togai Pangminarase Apunba Manipur Saktam Amade Lamgingam Kaibo Maikay Hong Handuna Achoba Safu Ama Yaiduna Tugainaba Hotnari Haibase Lamdam Asida Kunda Minariba Kanglo Furup Singimiamna Kaminagadabane Amade Masigi Mayokta Apunbagi Achepa Firep Laminaduna Tengnaminagadabane Masin Natrabade Ekoi Puna Numit Mutminakigane Maram Aduna Yelho Furup Kanglo Ekoi Punamag Achetpa Firep Laminaduna Iriba Kanminarasi Haike Infal Eski Ketri Gau Esigi Manung Chanalaiba Top Maka Lekai Kamichi Holda Top Awang Lekai Amadi Top Maka Lekai Merab Bibi Loop na Sinduna Haukiba Chahigi December Taramarida Tobal District Manung Chanalaiba Salung from School Mayada Manipur Police Commandona Nongmai Kapada Kunngakpa Amasikiba Amadi Taruk Fazinduna Ngasifawa Tadoktana Laiba Toong Asibu Yaning the Bafongdoktuna sit in protest at Takre Protest Aduda Lamdam Adugi Masing Yamdaba Merab Bibi Sing na Surukya K Loinana protest aduda sarukya kiba mayra paibi singna police na kunga pahatpa faba yaning day Manipur police ke thona koki narco terrorist sing do ulo kunga pahatpa da chenaba mathona faba police commando sing thabaktegi suspend do Manipur pumbadege afaspa 1958 lokto u matik chadaba CM from thadu u haiba kholau sing lauki kunga paisa sing jibu mukona nong gi sum phajal laktana sum hato pilaktana tarogadi akoi ireba iramdam ji kana nga pugina aduna koi uji kunga ko phabasu yaro aduga mahiro hatbasu yaro mathongna leiraba koi commando police singjina mathongna leiribasi akoi makoi atopada transfer tawgiba makoi bu pham lokthokpa matik chadaba akoi gi sarkar gi no singsisu akoi na pham thadoba pami maram dingasi bawda thakon phajala abasugum leba reikai adagi iramdam irei pak asigi damakta makoina kariguma wafam amabawo ngasibaw tamdana moina koina nungaina leitopa makoi masen rajinti gi oiba unadana ngakpada mathongna leiriba akoigi adugumlaba commando police personnel ju mafam thadokpiu mafam thadohalu Lakliba Tangkun Taro Ase India ki Republic Day Dominene Lesing Amaga Chamapan ge Yankage January Kuntaruk Ase Ningka Tamlaba Indiana Masana Semsaba Constitution Chatnava Horagani Amasung Nona Assembly Balaibak Ase Miam Gilangak Haibade Republic Oiragani Haina Lautokpa Numitne Numit Ase India Macha Singide Yamna Chautuk Saba Chahelising Amahena Mika Tarak Laba Matunda Malem Gilebak Atega Mimanaba Horak Bagi Ahanbak Kongtang Tangkiba Achoba Numitne Adubu Manipur Macha Aikogide Isana Semchaba Democratic Oiba Langak Ama Oiram Badage Mitof Kilangak Makada Chankiba Amade Minai Oikiba Numitne Maram Aduna Alliance for Socialist Unity Kangai Bak Asukna Numit Asi Tutul Shutdown Lautokle Hari Asuki Publicity Committee Convener na Tadora Pachara Amana Hari August Taramari Lesing Amaga Chamapanga Nifut Tareta Manipur British na Tadok Lamduna Ningka Tamba Manipur Ama Oikiba Adugi Mamang July Ama, Lesing Amaga Chamapanga Nifut Tareta Gihona, Manipur Day, Miyam Nangak Chabalangak Ama Oikrabane. Numit Asidagi Manipur Gining Taude, Langak Tobiki Pangal, Miyam da Sinatok Krabane,
icham chamba constitutional head ama oikrabane chahi suraba mipum khudimakna bot thadaraga lesing amaga chamapan gani funipanda mikhal tawduna semlaba manipur assembly ki ahanba mifam October 19 lesing amaga chamapan gani funipanda famke mifam adu maharaj wada chandrana chair lauduna hawdokhi haina cherol asina makatari Regular coaching center Ningthaukhongi Makhada Wusu Academy Khapo Sambam Nasinduna Academy Asigi Arena Oina Season Nariba Evento Ngauri Magi Laibung Community Hall da Tha Asigi Tarik Anitige Bisnupur District Tongan Bamafam Singdage Wusu player Yankai Nitoina Sarukiaduna Tatarakiba Residential Wusu Camp Sing Lotion Cray Camp Asida Sifu Dr. Norendro Tokchom Grandmaster NE Amadi YAS Ki State Coach Morangtem Ronald Singh International medalist anina mapung oina takpi tambike player sing asigi manungda handak Uttarakhanda pangthokadariba kuntranipan national games ta sarukyagadariba player taruk su yawe makoi sing adudi kg nifu marfu manga ki kanglupta th jodaje kg nifu nipan gida kh chawba devi kg yankhai nithoi weight category da b tampasana devi kg humpudara ki kanglupta t kapita devi KG Yankai ki Kanglupta Hais Robinson Amadi Nifunipan ki wet category da P Loya Singh Yauri Ngasi ki Kem Lotion Bigi Thoram Aduda Bisnupur District Wusu Association ge President W Sova Sandra Singh Amadi Vice President Y Ramananda Wusu Academy Ka Posamam ge President K Fazatun Devi Amadi Academy Asigi Joint Secretary Ramananda Maibum Susarukya ke Sarugya Kavasingna National Games da Sarugya Gadoriba players Singda Selgi Mating Pangkibaga Loinana Yaifa Mongol Biki Amadi Awa Anakya Kangduna Katokpaga Loinana players Singi the Makhonat Bikiba cause Ani Puso Tagat Ki Amadi the women Kangba Ki Mite Irol Iek Loina Silol Apunbalo Milal Assam Amadi Manipuri Youth Front of Assam MYFA Gilamjing Makada 940 number Boro Rampur LP School Daluka Sarda Numit Taranigi Oiba Michimek Tambi Tapi Bagi Taramgi Certificate Yentokre Pangtokiba Taram Aduda KH Renubala Singha Vice President MSPA Borkola Branch Seram Heraset President Milan Assam Iringbam Bachuna Daista Famke Thoronga Mari Lenana Seram Herazina Hai Kibada Aikoi Imarolna Assamgi Associate Official Loan or Pagaloinana Aikoi Isagi Michi Mayek Naso School Sing Handak Tagi Tamba Horagani Aduna Aikoi Isagi Yek Amasung Loan Chaukanaba Aikoi Punahona Minasi Haiki KH Renubalana Hai Kibada Aikoi Punamagna Isagi Mayek Asi Kangnaba Hona Minaba Matogtare Look Kayamarom Hona Duna Aikoi Loan Amasung Mayek Assam Sarkar Namasak Kangbiri Haiki Iringbam Bachuna Mayam Natamliba Mayek Asi Kaudanaba Honaminaba Matoktai Haiki Certificate Puna Kontra Matoisuyen Toki Hauraibe Northern Star Club na Hauraibe Apunba FC gi khupsan namtuna Hauraibe Kangjebung da chathariba manga soba Chandranadi Trophy 9-man A-side state level village open football tournament lesing aniga kun manga ge ngarang sana kiba ahanba match ta LHIC lamlaina NSU Naran Konjobu Panchul ani Sinoda Baitiba PK LSIC gi jersey number 9 and Digitan Amadi jersey number 7 Perishana second half ta Panjin Amamam Chanke Tournament asigi anishuba match team A gi YSC Naurem Chaprogit team B gi Maitrao FC ga sana kibada draw zatke
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯃꯄꯨꯡ ꯐꯥꯅ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯠꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯦ Impact of Globalization on Manipur Culture haiba topic da khana nainabagi thoram ama DMC da pangthokre Numit humni pangthokadaba Swachhta student camp RAMS da hogdokre Thailand ngasi same-sex couple kaya lohongkre Jurivam the security force na operation chathabada khulai kya fagat kre Hauziki oina Mami TV na sandok chaba Manipuri Paulo Sinjari migeng tabiri pumnamapu amukah na khurumjari